Manipuri film AMASUNG theater ki senior artist Kshetrimayum Rashi na Manung Matam Chadana Leikhidaba Da Ipak films Manipur na Awaba Phongdorakli. Leikhidaba Kshetrimayum Rashi kumja lising amaga chamapan yankhaida taibang khongdarakibani. Kumja lising amaga chamapan humphumapal da ihal hanbo oina Aryan theater ki play Jadonang da Rani Gaidinliu ki saktam langduna theater da khongdarakhi. Mahakna kumja lising amaga chamapan humfudara ni thoida ihan hanbo oina puthokhiba Maitailon ki full length feature film Matam gi Manipur da Sunita gi saktam langkhi. Madugi matungda olang thagi wangmada su amadi imagi ningthem yauna maming leiraba Maitailon film kayada tongan ba saktam langkhi. Masigi mathakta All India Radio na sandokhiba tongan ba play chamagi yankhai gi mathakta yauduna achauba phida ama kanba ngamkhi. Pumnamak adubu sakhangbo oina Sahitya Seva Samiti Kakchingna Neta Irawat Liraroi Mana Lisingani Taragamari Manipur State Film Development Society Imphal na Taraga Humdoi Suba Manipur State Film Awards Ceremony da Lifetime Achievement Award Lisingani Kunamadi Rup Mahal Theater na Lifetime Achievement Award Lisingani Kungamanga na Chingba Lemjaningai Oiraba Award Sing Piduna Ikai Khomlabu Utki.